ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝꯅ ꯆꯤꯛꯄ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯃꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯃꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯇꯥꯏꯕꯪ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯆꯥꯁꯤꯡꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯄꯨꯟꯁꯤ ꯇꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯨꯈ꯭ꯔꯥꯕꯤ ꯇꯣꯝꯕꯤꯅ ꯃꯆꯥꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯥꯏꯗꯨꯅ ꯋꯥꯅ ꯁꯦꯝꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯂꯣꯏꯅ ꯆꯥꯎꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯃꯝꯗꯤ ꯂꯩꯖꯔꯦ ꯇꯣꯝꯕꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯂꯥꯏꯖ ꯈꯛꯇ ꯉꯥꯏꯔꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯛꯄꯅ ꯂꯥꯏꯖꯁꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯔꯝꯃꯤ ꯂꯥꯏꯖ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯗ ꯆꯦꯟꯒꯗꯕ ꯒꯨꯟꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯃꯍꯥꯛꯅ ꯃꯆꯥꯁꯤꯡꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯣꯏꯅ ꯀꯧꯊꯣꯛꯂꯝꯃꯤ ꯍꯩ ꯑꯆꯧꯕ ꯑꯇꯣꯟꯕ ꯅꯈꯣꯏꯕꯨ ꯃꯥꯡꯒꯣꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯤꯍꯦ ꯑꯗꯨꯒ ꯂꯥꯏꯖꯥ ꯅꯪꯁꯨꯅꯦ ꯅꯅꯝꯃꯒ ꯅꯅꯥꯎꯅꯨꯄꯤꯒꯗꯣ ꯀꯧꯊꯣꯔꯛꯇꯨꯅ ꯄꯨꯟꯅ ꯊꯣꯛꯂꯛꯎ ꯏꯃꯥ ꯉꯁꯤꯗꯤꯅꯦ ꯅꯈꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯣꯏꯅ ꯊꯣꯔꯛꯂꯝꯃꯤ ꯃꯧ ꯑꯅꯤ ꯂꯩꯕꯗꯨꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯥꯔꯤꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯧꯊꯣꯔꯛꯏꯁꯤꯕꯨ ꯀꯔꯤ ꯑꯔꯨꯕ ꯋꯥ ꯇꯥꯟꯅꯒꯗꯕ ꯂꯩꯕꯒꯦ ꯃꯅꯥꯎꯅꯨꯄꯥ ꯇꯥꯏꯕꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯨꯔꯤ ꯏꯃꯥꯅ ꯅꯆꯥꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯕꯤꯔꯨ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯆꯧꯕ ꯅꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯅꯤ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯅꯈꯣꯏꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯕ ꯆꯠꯄꯅꯤꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕ ꯃꯇꯝ ꯍꯦꯛꯇ ꯐꯪꯗꯦ ꯌꯦꯡꯉꯣꯏ ꯏꯃꯥꯅꯅꯦ ꯄꯩꯁꯥ ꯊꯣꯛꯂꯤꯉꯩ ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯃꯥꯅ ꯉꯝꯅꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯉꯝꯁꯨ ꯉꯝꯈꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯄꯩꯁా ꯊꯣꯛꯇ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯏꯆꯥꯕꯨ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯅꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤꯗ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯀꯧꯊꯣꯔꯛꯂꯤꯕꯅꯤ ꯂꯥꯏꯔꯕ ꯃꯃꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯏꯆꯥꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯥꯏꯖꯅ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯏꯃꯥ ꯃꯕꯨꯡ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯃꯧꯄꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯅꯝꯃꯁꯨ ꯂꯩꯔꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯃꯊꯥ ꯁꯥꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯄꯩꯁా ꯑꯃꯗꯤ ꯑꯎꯟꯄꯣꯠꯁꯤꯡ ꯑꯗꯣ ꯃꯕꯨꯡ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯤꯗꯨ ꯃꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯁꯅꯥꯔꯩ ꯑꯆꯧꯕꯒꯤ ꯋꯥꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯏꯃꯧꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯥꯏꯌꯨ ꯏꯃꯥ ꯇꯥꯒꯦ ꯁꯅꯥꯔꯩ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯏꯃꯥ ꯃꯈꯣꯏ ꯇꯥꯖꯧꯒꯤ ꯑꯄꯥꯝꯕꯁꯦ ꯅꯃꯧꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯂꯥꯏꯖꯒꯤ ꯀꯩꯝꯇ ꯋꯥꯠꯍꯟꯕ ꯌꯥꯄꯣꯠꯇꯦ ꯏꯃꯥ ꯄꯦꯜꯂꯦ ꯏꯆꯥ ꯏꯃꯧꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯏꯃꯥ ꯌꯥꯝꯅ ꯄꯦꯜꯂꯦ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯇꯥꯏꯕꯪꯅ ꯃꯌꯥꯝꯕ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯆꯧ ꯅꯅꯥꯎꯗꯤ ꯀꯩꯀꯩ ꯃꯇꯦꯡ ꯄꯥꯡꯂꯛꯎꯒꯦ ꯑꯩꯁꯨ ꯏꯆꯦꯒꯤꯗꯃꯛ ꯀꯩꯅꯣ ꯈꯔꯗꯤ ꯇꯧꯅꯤꯡꯉꯤ ꯇꯥꯏꯕꯪ ꯅꯪꯅ ꯅꯆꯦꯒꯤꯗꯃꯛ ꯀꯩꯅꯣ ꯈꯔ ꯇꯧꯅꯤꯡꯂꯕꯗꯤ ꯅꯌꯥꯝꯕꯅ ꯂꯩꯗꯧꯔꯤꯕꯁꯤꯗ ꯅꯪꯁꯨ ꯄꯥꯡꯅꯤꯡꯕ ꯃꯇꯦꯡ ꯍꯦꯛ ꯄꯥꯡꯂꯛꯎ ꯇꯥꯏꯕꯪꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯅ ꯃꯈꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯏꯅꯝꯃꯒꯤ ꯁꯅꯥ ꯂꯤꯀꯣꯟ ꯑꯣꯏꯅ ꯁꯥꯕꯤꯔꯁꯤ ꯃꯧ ꯑꯍꯜ ꯁꯅꯥꯔꯩꯅ ꯏꯅꯥꯎꯅ ꯍꯥꯏꯔꯤꯁꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯣꯝꯕꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤꯅꯦ ꯅꯈꯣꯏꯅ ꯊꯣꯛꯄ ꯍꯥꯏꯅꯔꯣ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯆꯟꯒꯤ ꯅꯆꯦꯒꯤꯗꯃꯛ ꯇꯧꯕꯤꯕꯁꯦ ꯃꯁꯤꯅ ꯏꯃꯥ ꯄꯦꯜꯂꯦ ꯌꯦꯡꯉꯣꯏ ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯌꯣꯟꯊꯣꯛꯂꯨꯈꯤꯒꯦ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯥꯔꯤꯅ ꯏꯃꯥ ꯌꯥꯔꯕꯗꯤ ꯀꯩꯊꯦꯜ ꯐꯝꯕꯁꯦ ꯑꯩꯗꯤ ꯇꯣꯛꯍꯟꯅꯤꯡꯂꯕꯅꯤ ꯇꯥꯆꯧꯅ ꯍꯥꯏꯒꯨꯝꯕꯗꯅ ꯏꯃꯥ ꯅꯃꯧꯁꯤꯡꯅ ꯁꯦꯕꯥ ꯇꯧꯔꯒ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯀꯩꯊꯦꯜ ꯊꯣꯛꯂꯒ ꯋꯥꯅꯅꯕꯅꯤ ꯍꯦꯔꯥ ꯅꯈꯣꯏꯁꯨ ꯀꯩꯊꯦꯜ ꯐꯝꯕꯕꯨ ꯀꯌꯥꯝ ꯋꯥꯔꯗꯅ ꯌꯨꯝꯗ ꯍꯥꯏꯔ ꯏꯃꯧ ꯑꯅꯤꯅ ꯇꯧꯈꯤꯕꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯀꯩꯊꯦꯜꯗꯅꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯜꯂꯨꯕꯗꯨꯅ ꯅꯨꯡꯉꯥꯏꯅꯤꯍꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯁꯤ ꯌꯣꯟꯗꯨꯅ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨ ꯏꯃꯨꯡꯒꯤ ꯉꯥꯔꯤ ꯊꯨꯝ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯦ ꯀꯥꯟꯅꯗ꯭ꯔꯣ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯌꯥꯔꯤꯈꯩ ꯇꯥꯟꯁꯤꯟꯒꯗꯕꯅꯤ ꯁꯦ ꯑꯆꯧꯕ ꯊꯨꯝꯃꯣꯛꯁꯦ ꯏꯃꯥꯒꯤ ꯀꯣꯛꯇ ꯑꯝꯇ ꯊꯥꯡꯒꯠꯂꯧꯁꯦ ꯍꯣꯏ ꯃꯥ
ꯇꯣꯝꯕꯤꯗꯣ ꯃꯀꯣꯛꯇ ꯊꯨꯝꯃꯣꯛ ꯑꯆꯧꯕ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯔꯩ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯅꯤꯀꯣ꯫ ꯍꯣꯏ ꯃꯈꯣꯏ ꯇꯥꯆꯧ꯫ ꯃꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯒ ꯊꯥꯔꯤꯛꯀꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯊꯥꯔꯤꯛ ꯃꯅꯝꯃ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯝꯃ ꯀꯔꯝꯕ ꯁꯅꯥ ꯃꯑꯣꯡ ꯄꯥꯝꯒꯦ? ꯏꯅꯝꯃꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯄꯣꯠꯇꯨꯃꯛ ꯅꯧꯄꯥ ꯅꯨꯄꯥꯒ ꯑꯩꯒꯅ ꯁꯥꯗꯣꯏꯅꯤ꯫ ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ, ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯥꯎ, ꯃꯗꯨꯅ ꯏꯅꯝꯃꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯌꯥꯝꯅꯒ ꯁꯥꯔꯨꯅꯨꯗ, ꯈꯨꯗꯣꯞ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯣꯏꯔꯦ꯫ ꯏꯅꯝꯃ ꯀꯩꯁꯨ ꯌꯥꯝꯅ ꯄꯨꯅꯤꯡꯗꯦ꯫ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯅꯈꯣꯏꯅ ꯇꯨꯡꯗ ꯋꯥꯍꯧꯒꯗꯕꯗꯣ ꯏꯅꯝꯃꯅ ꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯈꯣꯏꯅ ꯁꯥꯕꯤꯕ ꯁꯅꯥꯗꯨ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅꯤ꯫ ꯄꯩꯁꯥꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯏꯅꯝꯃ, ꯅꯧꯄꯥ ꯅꯨꯄꯥꯒ ꯑꯩꯒꯅ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯁꯨꯅꯦ ꯏꯅꯝꯃ ꯂꯨꯍꯣꯡꯕ ꯅꯪꯅꯅꯕ ꯂꯣꯏꯅ ꯐꯪꯒꯅꯤ꯫ ꯈꯨꯗꯣꯞ ꯈꯛꯇ ꯅꯠꯇꯦ, ꯁꯅꯥ ꯑꯆꯧꯕ ꯑꯃꯁꯨ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯁꯥꯒꯅꯤ꯫ ꯏꯅꯝꯃꯒꯤ ꯀꯩꯝꯇ ꯋꯥꯠꯍꯜꯂꯣꯏ꯫ ꯍꯣꯔꯦꯟꯗꯤ ꯅꯧꯄꯥ ꯅꯨꯄꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯏꯅꯝꯃꯒꯤ ꯑꯄꯥꯝꯕ ꯁꯅꯥꯗꯨ ꯌꯦꯡꯉꯨꯔꯁꯦ꯫ ꯑꯗꯣ ꯏꯅꯝꯃ, ꯏꯆꯦꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯗꯣ ꯑꯩꯁꯨ ꯈꯔ ꯌꯥꯎꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯥꯔꯤꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ? ꯏꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ, ꯏꯅꯝꯃꯒꯤ ꯃꯤꯅꯨꯡꯁꯤ, ꯏꯄ꯭ꯋꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯆꯥꯅ ꯐꯪꯉꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕ ꯅꯤꯡꯉꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯥꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯃꯅꯝꯃ ꯃꯧꯄꯥ ꯅꯨꯄꯥꯅ ꯇꯧꯗꯨꯅ ꯂꯥꯏꯖꯕꯨ ꯑꯋꯣꯡ ꯑꯋꯣꯟ ꯃꯌꯥꯝ ꯑꯃ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯥꯏꯖꯒꯤ ꯅꯨꯄꯥ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯝꯅ ꯃꯅꯦꯝ ꯑꯗꯨꯅ ꯅꯨꯄꯥ ꯆꯥꯕꯤꯅꯤ, ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯥꯎꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯈꯔꯗꯤ ꯍꯦꯟꯃꯟꯕꯅꯤ꯫ ꯃꯆꯥ ꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅꯕꯨ ꯌꯨꯝ ꯑꯗꯣ ꯏꯆꯥꯒꯤ ꯌꯨꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯔꯣ? ꯏꯃꯥ, ꯑꯩꯒꯤ ꯏꯅꯦꯝꯗꯣ ꯑꯗꯨꯝꯅ ꯍꯥꯟꯅ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯕꯨꯗꯤ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯕꯨ ꯅꯨꯄꯥ ꯆꯥꯕꯤꯅꯤ, ꯅꯨꯄꯥ ꯍꯥꯠꯄꯤꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯆꯩ꯫ ꯃꯗꯣ ꯑꯩ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯤꯍꯟꯅꯤꯡꯒꯦꯅꯦ? ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯄꯥꯔꯤꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯅꯨꯕꯤ ꯃꯥꯅ ꯑꯩꯒꯤ ꯏꯆꯟꯗ ꯑꯗꯨꯝꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯆꯠꯂꯨ, ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯍꯩ ꯑꯆꯧꯕ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯃꯈꯣꯏꯗꯣ ꯈꯔ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯃꯥ, ꯐꯅ ꯌꯥꯅꯅꯕ ꯁꯤꯜꯂꯕꯁꯨ ꯏꯆꯜꯅ ꯌꯨꯝ ꯑꯗꯨꯗ ꯈꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ꯫ ꯍꯥꯏꯒꯨꯝꯃꯗꯅ ꯏꯃꯥ, ꯇꯥꯆꯧꯅ ꯍꯥꯏꯒꯨꯝꯃꯗꯅ ꯏꯆꯦꯁꯦ ꯌꯨꯝꯁꯤꯗ ꯂꯩꯖꯔꯁꯅꯨ꯫ ꯌꯨꯝꯗꯨꯗ ꯏꯆꯦꯅ ꯋꯥꯅ ꯂꯩ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯂꯥꯏꯖ, ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯁꯨ ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯃꯐꯝꯗꯨꯗ ꯆꯪꯕ ꯌꯥꯝ ꯀꯤꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯂꯝꯂꯕꯗꯤ ꯏꯆꯥ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯌꯨꯝꯁꯤꯗ ꯊꯅꯝꯕ ꯌꯥꯕꯅꯤ ꯇꯠꯇꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯈꯣꯏꯅ ꯊꯤꯅ ꯊꯤꯅ ꯐꯨꯕꯤ꯫ ꯑꯩ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯜꯂꯦ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯤꯕ ꯆꯩꯅꯥꯗꯣ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥ꯫ ꯃꯈꯣꯏꯗꯣ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯅ ꯏꯃꯥ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯌꯦꯡꯈꯤ꯫ ꯏꯆꯥꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ꯫ ꯃꯐꯝ ꯑꯁꯦ ꯅꯪꯒꯤ ꯌꯨꯝꯅꯤ꯫ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ꯫ ꯏꯆꯥꯕꯨ ꯀꯅꯥ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯃꯥꯅ ꯑꯗꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯂꯥꯏꯖ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯝꯃ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯉꯥꯡꯗꯣ ꯇꯨꯝꯅꯤꯡꯂꯕ ꯃꯥꯜꯂꯤ, ꯀꯞꯂꯤꯕꯗꯣ ꯑꯝꯇ ꯁꯨꯝꯕꯤꯔꯨꯔꯣ꯫ ꯊꯥꯔꯤꯛꯅ ꯇꯧꯗꯨꯅ ꯂꯥꯏꯖꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯂꯥꯏꯖꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯂꯔꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯅꯤꯡꯕꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯝꯅꯤ꯫ ꯁꯅꯥꯔꯩꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯨꯡꯁꯨ ꯑꯥ ꯌꯧꯔꯝꯃꯅꯤ꯫ ꯇꯨꯝꯃꯦ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯩꯁꯦ ꯄꯣꯊꯥꯔꯛꯇ꯭ꯔꯤꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯀꯩꯗꯧꯔꯒꯦ ꯁꯅꯥꯔꯩ? ꯈꯨ ꯀꯥꯡꯈꯣꯏ ꯆꯪꯂꯛꯂꯤꯕꯗꯨꯅ? ꯊꯕꯛꯅꯒ ꯋꯥꯔꯨꯕꯒ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯆꯧ ꯈꯛꯇ ꯅꯠꯇꯤꯌꯦ ꯊꯕꯛ ꯋꯥꯔꯤꯁꯦ, ꯑꯩꯁꯨ ꯋꯥꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯋꯥꯔꯤꯕ? ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯩꯅꯣ? ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗꯤ ꯊꯕꯛ ꯅꯠꯇ꯭ꯔꯕꯣ? ꯃꯁꯤ ꯍꯣꯠꯅꯕꯗ ꯏꯁꯥꯁꯦ ꯄꯨꯝꯊꯤꯠ ꯊꯤꯠꯂꯕꯅꯤ꯫
ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯊꯕꯛꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯇꯣꯝꯇ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯅꯅꯥꯎꯅꯨꯄꯤꯁꯨ ꯌꯥꯎꯔꯤ ꯅꯆꯟꯅꯨꯄꯤꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏ ꯇꯥꯆꯧꯍꯣꯏꯗꯤꯅꯦ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯕꯅꯤꯅ ꯀꯩꯝꯇ ꯈꯪꯗꯕ ꯃꯈꯣꯏꯗꯤꯅꯦ ꯃꯃꯤꯡꯒꯤ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯂꯥꯏꯖꯗꯤ ꯑꯉꯥꯡ ꯀꯞꯄꯦ ꯍꯥꯏꯗꯅ ꯆꯥꯛ ꯐꯥꯎꯕ ꯐꯖꯅ ꯆꯥꯗꯅ ꯍꯧꯒꯠꯈ꯭ꯔꯦ ꯅꯅꯥꯎꯅꯨꯄꯤꯗꯨꯅ ꯂꯩꯊꯣꯛꯁꯅꯗꯅ ꯂꯩꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯅꯝꯕꯅ ꯑꯩꯅ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ ꯃꯥꯗꯤ ꯂꯩꯊꯣꯛꯄꯒꯤ ꯁꯔꯨꯛ ꯉꯥꯛꯇꯅꯤ ꯍꯩ ꯅꯪꯅ ꯑꯍꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯐꯖꯅ ꯏꯅꯥꯎ ꯃꯇꯦꯡ ꯄꯥꯡꯂꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯅꯧꯅꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯊꯕꯛꯇꯤꯅꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯏꯃꯨꯡꯗ ꯈꯠꯅꯕꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦꯀꯣ ꯑꯍꯜ ꯑꯣꯏꯔꯨꯕꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯥꯅꯅꯕ ꯆꯠꯂꯤꯁꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯍꯥꯏꯕꯗꯤꯅꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯇꯥꯃꯣ ꯑꯩꯗꯤ ꯏꯅꯝꯃꯅ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯍꯌꯦꯡꯋꯥꯏ ꯇꯨꯡꯗ ꯌꯥꯝ ꯀꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤꯀꯣ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏ ꯅꯨꯄꯤꯒꯤ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯏꯆꯦꯁꯦ ꯌꯨꯝꯁꯤꯗ ꯂꯩꯇꯅ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯍꯧꯔꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯐꯠꯇꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯕꯁꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯗꯕꯅꯤ ꯃꯇꯝ ꯈꯔ ꯂꯩꯕꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯃꯈꯣꯏ ꯇꯥꯃꯣꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨꯅꯦ ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜ ꯃꯆꯥꯁꯤꯗ ꯏꯇꯩ ꯍꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯒꯤ ꯑꯉꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯏꯅꯝꯃꯅꯁꯨ ꯃꯆꯥ ꯌꯥꯎꯔꯛꯇꯕ ꯑꯣꯏꯗꯤ ꯐꯕ ꯉꯜꯂꯤꯉꯩꯁꯤꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯁꯨ ꯐꯃꯨꯡ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯃꯥ ꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ ꯍꯩꯃꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯔꯣ ꯍꯧꯖꯤꯛꯇ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯌꯦ ꯏꯃꯥ ꯑꯗꯨꯗꯤ ꯐꯃꯨꯡꯗ ꯁꯨꯝꯕꯤꯔꯣꯗꯅ ꯍꯣꯏ ꯂꯥꯏꯖ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯁꯨꯝꯕꯤ ꯂꯣꯏꯔꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯨꯔꯣ ꯏꯃꯥ ꯃꯇꯝꯁꯨ ꯐꯅꯌꯥꯝ ꯊꯦꯡꯉꯝꯃꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛ ꯄꯣꯛ ꯊꯜꯂꯕ꯭ꯔꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯀꯞꯄꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯧꯒꯠꯈ꯭ꯔꯦ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ ꯏꯃꯥ ꯁꯨꯝ ꯃꯃꯤꯡꯒꯤ ꯆꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯝꯃꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨꯅꯦ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯂꯝꯕꯅꯅꯤ ꯉꯝꯅꯅꯕ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦꯗꯅ ꯃꯗꯨꯗ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯈꯪꯒꯗꯕꯅꯤ ꯏꯃꯥ ꯌꯦꯡꯉꯣꯏ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛ ꯅꯪꯒꯤꯗꯃꯛ ꯏꯃꯥꯁꯨ ꯂꯩꯔꯤ ꯅꯈꯣꯏ ꯇꯥꯆꯧ ꯅꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅꯅꯦ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯏꯆꯥꯒꯁꯦ ꯍꯥꯠꯇꯣꯛꯄꯤꯈꯤꯒꯗꯧꯔꯤꯕꯅꯤ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯐꯖꯅ ꯄꯣꯊꯥꯔꯣ ꯏꯃꯥꯁꯨꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯅꯥꯔꯩ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯊꯥꯔꯤꯛꯄꯨ ꯀꯧꯔꯤ ꯏꯅꯥꯎ ꯏꯅꯥꯎ ꯃꯄꯥꯟ ꯑꯝꯇ ꯊꯣꯔꯛꯑꯣ ꯁꯅꯥꯔꯩ ꯆꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯣꯡ ꯉꯥꯟꯕꯗꯤ ꯐꯅꯌꯥꯝ ꯀꯨꯏꯔꯕꯅꯤ ꯀꯥꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩ ꯀꯩꯗꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯊꯥꯔꯤꯛꯁꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯑꯌꯨꯛꯀꯤ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ ꯏꯆꯦ ꯊꯕꯛ ꯈꯔ ꯇꯧꯒꯗꯕ ꯂꯩꯔꯦ ꯌꯥꯔꯣꯏꯌꯦ ꯏꯆꯦ ꯑꯩꯁꯨ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯒꯗꯕ ꯂꯩ ꯊꯥꯔꯤꯛ ꯐꯤ ꯁꯨꯒꯗꯕ ꯂꯩꯔꯤꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯏꯆꯦꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯉꯔꯥꯡꯁꯨ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯉꯤ ꯑꯅꯝꯕ ꯃꯇꯝꯗ ꯆꯥꯛꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯕꯅꯤ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯦꯅ ꯍꯥꯏꯕꯁꯤꯗ ꯅꯪꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯐꯝ ꯊꯣꯛꯏ ꯏꯆꯦ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯗꯕꯗꯤ ꯅꯠꯇꯦꯗꯅ ꯑꯅꯝꯕꯅ ꯑꯗꯨꯝ ꯇꯧꯏ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕꯗꯧꯅ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯕꯤꯔꯛꯀꯅꯨ ꯏꯆꯦꯒꯤꯗꯨꯗꯤ ꯑꯩꯕꯨ ꯁꯤꯡꯊꯥꯗꯕ ꯑꯃ ꯌꯥꯎꯔꯤ ꯍꯩꯃꯥ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯔꯗꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯊꯣꯛꯇꯣꯏꯗ ꯇꯧꯔꯒ ꯂꯩꯕ ꯅꯪꯅ ꯀꯣꯟ ꯐꯦꯡꯕꯁꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯕꯁꯨ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯂꯕꯁꯨ ꯑꯩꯅꯅꯦ ꯇꯧꯔꯤꯕꯁꯦ ꯃꯗꯨꯗ ꯅꯠꯇꯦ ꯑꯃ ꯇꯧꯔꯁꯨ ꯑꯩꯅ ꯉꯥꯛꯇ ꯑꯣ ꯏꯆꯦꯗꯤ ꯅꯍꯥꯟꯈꯩ ꯑꯐꯕꯤ ꯁꯥꯗꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯐꯣꯡꯗꯣꯔꯛꯅꯕ ꯑꯣꯏꯔꯦ ꯏꯆꯦꯗꯤ ꯄꯨꯛꯇ ꯋꯥ ꯌꯥꯝ ꯊꯝꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯍꯜꯂꯝꯃꯣꯏꯗꯕꯅꯤ ꯍꯥꯏ ꯐꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯕꯗ ꯅꯪꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯐꯝ ꯊꯣꯛꯇ꯭ꯔꯣ ꯍꯣ ꯑꯩꯁꯨ ꯐꯤ ꯁꯨꯗꯣꯏꯅꯦ ꯍꯥꯏꯁꯤꯗꯤ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯂꯩꯒꯗꯕꯗꯤ ꯅꯠꯇꯦꯗꯅ ꯊꯥꯔꯤꯛ ꯅꯪ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯧꯔꯤꯅꯦ ꯃꯆꯦ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯅ ꯅꯆꯤꯟꯒ ꯈꯨꯝꯂꯗꯅ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯀꯟꯕ ꯁꯥꯗꯅ ꯈꯠꯅꯕꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖ ꯁꯨꯃꯥꯡꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯊꯥꯔꯤꯛ ꯀꯩꯗꯧꯅꯔꯒꯦ ꯏꯅꯝꯃ ꯍꯣꯏꯅ ꯉꯥꯡꯅꯕꯗꯣ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯇꯥꯍꯧꯏ
ꯑꯩ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏꯅꯤ꯫ ꯂꯥꯏꯖꯥ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯨ ꯑꯩ ꯊꯕꯛ ꯂꯩ ꯍꯥꯏꯔꯨꯕꯒꯤ ꯇꯧꯅꯔꯤꯕꯅꯤ꯫ ꯅꯍꯥ ꯃꯈꯩꯗꯤ ꯆꯥꯛꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯤꯕꯅꯤ, ꯉꯁꯤꯈꯛ ꯊꯣꯡꯉꯨ ꯍꯥꯏꯔꯨꯕꯗ ꯃꯆꯤꯟꯁꯦ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯤꯕꯅꯤ꯫ ꯊꯥꯔꯤꯛꯁꯨ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯏꯅꯝꯃ, ꯑꯩꯁꯨ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯒꯗꯕ ꯂꯩ ꯍꯥꯏꯖꯕꯅꯤ, ꯃꯁꯤꯗ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯇꯥꯍꯜꯂꯤ꯫ ꯂꯥꯏꯖꯥ ꯇꯞꯅ, ꯏꯅꯝꯃ, ꯏꯅꯝꯃꯒꯤ ꯊꯕꯛ ꯍꯥꯏꯕꯗꯣ ꯇꯧꯖꯔꯣ, ꯑꯗꯨꯒ ꯊꯥꯔꯤꯛ, ꯅꯪꯁꯨ ꯐꯤ ꯁꯨꯅꯤ ꯍꯥꯏꯕꯗꯨ ꯁꯨꯗꯣꯛꯂꯨꯔꯣ, ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ꯫ ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯅ ꯐꯔꯅꯤ, ꯅꯈꯣꯏ ꯅꯨꯄꯥꯗꯣ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯝꯒꯅꯤ, ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯕꯤꯌꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯔꯤꯛꯇꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯁꯥꯎꯅ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯆꯥꯛꯁꯦ ꯃꯥꯅ ꯉꯝꯗꯅ ꯊꯣꯡꯗꯦꯕ, ꯐꯅ ꯐꯕ꯭ꯔꯥ ꯈꯟꯕꯅꯤ, ꯀꯩꯅꯣꯝꯃ ꯇꯧꯏ, ꯏꯊꯛ ꯀꯥꯒꯦ ꯇꯧꯏ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯏꯅꯝꯃ, ꯌꯥꯔꯦ ꯇꯣꯛꯑꯁꯤ, ꯑꯉꯥꯡꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯣ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯂꯩꯕ ꯊꯣꯛꯎꯕꯅꯤ ꯏꯅꯝꯃ꯫ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯄꯗꯣ ꯏꯅꯝꯃ ꯄꯥꯝꯗꯦ, ꯃꯈꯣꯏ ꯇꯥꯆꯧꯅꯁꯨ ꯄꯥꯝꯂꯣꯏ, ꯑꯗꯨꯅꯅꯦ ꯅꯪꯅ ꯂꯩꯅꯤꯡꯕ ꯂꯩꯔꯕꯁꯨꯅꯦ ꯏꯅꯝꯃꯗ ꯍꯥꯏꯔꯛꯑꯣ, ꯏꯅꯝꯃꯅ ꯑꯗꯨꯝ ꯂꯩꯔꯛꯀꯦ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯁꯅꯥꯔꯩꯁꯨ ꯃꯥꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯥꯅ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯍꯧꯔꯤ꯫ ꯇꯣꯝꯕꯤ ꯃꯥꯅ ꯑꯌꯨꯛ ꯀꯩꯊꯦꯜ ꯀꯥꯔꯨꯔꯒ ꯍꯜꯂꯛꯄꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ, ꯀꯩꯅꯣꯅꯦ, ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯉꯥꯡ ꯀꯟꯅ ꯀꯞꯂꯤꯁꯤꯕꯣ? ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯥꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯅ, ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯍꯩꯃꯥ, ꯆꯥꯛꯇꯣ ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯂꯕ꯭ꯔꯣ? ꯅꯅꯝꯃꯒ ꯅꯆꯥꯅꯨꯄꯤꯒꯗꯤ? ꯏꯃꯥ, ꯏꯅꯝꯃꯗꯤ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ, ꯑꯩꯈꯣꯏ ꯊꯥꯔꯤꯛꯁꯨ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯍꯧꯔꯤ, ꯑꯗꯨꯗ ꯆꯥꯛꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯕ꯫ ꯑꯉꯥꯡꯗꯨꯅꯦ ꯀꯩꯅꯦ ꯇꯧꯔꯤꯗꯣ ꯌꯦꯡꯍꯩꯗ꯭ꯔꯦꯁꯦ, ꯀꯗꯥꯏꯅꯣ, ꯑꯉꯥꯡꯗꯨ ꯄꯤꯔꯛꯎꯁꯦ, ꯏꯃꯥ ꯄꯨꯊꯣꯛꯈ꯭ꯔꯒꯦ, ꯑꯁꯥꯕꯒꯤ ꯃꯅꯤꯟꯁꯤꯗ ꯃꯁꯥꯁꯦ ꯁꯥꯒꯠꯇꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯁꯦ ꯏꯃꯥ, ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯑꯝꯇ ꯊꯦꯡꯃꯨꯆꯣ꯫ ꯍꯣꯏ, ꯄꯤꯔꯛꯑꯣ꯫ ꯇꯣꯝꯕꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯂꯦ꯫ ꯃꯅꯒꯟꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛꯇꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤ, ꯏꯃꯧ ꯑꯇꯣꯝꯕꯤ, ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯅꯪꯕꯣ? ꯅꯅꯝꯃꯅꯗꯤ ꯐꯤ ꯁꯨꯈꯤ ꯍꯥꯏ꯫ ꯐꯤ ꯁꯨꯒꯦ ꯇꯧꯔꯝꯕꯅꯦ ꯏꯃꯥ, ꯑꯗꯨꯗ ꯅꯣꯡ ꯏꯃꯪ ꯃꯪꯕꯁꯤꯗ ꯍꯌꯦꯡ ꯑꯣꯏꯅ ꯁꯨꯔꯒꯦꯅ ꯇꯧꯔꯝꯕꯅꯦ꯫ ꯑꯗꯨꯗꯤꯅꯦ, ꯅꯅꯝꯃꯅ ꯆꯥꯛ ꯊꯣꯡꯍꯧꯔꯤꯕꯗꯣ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯤꯜꯂꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯥꯔꯤꯛ ꯄꯩꯊꯣꯛꯇꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ, ꯏꯅꯝꯃ, ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯏꯃꯥꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯦ? ꯂꯥꯏꯖꯥ ꯉꯛꯅ, ꯏꯅꯝꯃꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯅ, ꯀꯩꯗꯧꯔꯒꯦ ꯊꯥꯔꯤꯛ? ꯏꯅꯝꯃꯅ ꯍꯥꯏꯗꯅ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯌꯥꯕ ꯅꯠꯇꯦ, ꯑꯩꯕꯨ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯇꯥꯍꯜꯂꯦꯗꯅ꯫ ꯊꯥꯔꯤꯛ, ꯏꯅꯝꯃꯗꯤ ꯀꯩꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅꯦ꯫ ꯈꯪꯉꯦ ꯌꯥꯔꯦ ꯏꯅꯝꯃ꯫ ꯊꯥꯔꯤꯛ ꯁꯥꯎꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯥꯏꯖꯥ ꯅꯨꯡꯉꯥꯏꯖꯗꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯕꯨ ꯏꯃꯥꯗ ꯀꯔꯤ ꯀꯥꯏꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯊꯥꯔꯤꯛꯅ ꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯣ? ꯍꯥꯟꯅ ꯁꯨꯝꯅ ꯇꯧꯗꯕꯅꯤ꯫ ꯑꯩꯅ ꯍꯟꯗꯛ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯊꯥꯔꯤꯛꯁꯦ ꯌꯥꯝ ꯍꯣꯡꯉꯝꯃꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯆꯥꯛ ꯍꯥꯟꯅ ꯄꯤꯖꯗꯨꯅ ꯃꯈꯣꯏ ꯊꯕꯛ ꯆꯠꯅꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯃꯨꯛ ꯆꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯁꯅꯥꯔꯩꯅ, ꯂꯥꯏꯖꯥ, ꯊꯥꯔꯤꯛ ꯆꯪꯉꯛꯇ꯭ꯔꯤꯕꯣ? ꯍꯣꯏ ꯏꯅꯝꯃ, ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯗ ꯅꯠꯇꯅ ꯆꯥꯛ ꯆꯥꯕꯁꯤ ꯐꯥꯎ ꯍꯦꯛ ꯀꯧꯅꯩ꯫ ꯅꯪ ꯆꯥꯛꯇꯣ ꯊꯥꯡꯇꯣꯛꯑꯝꯃꯨꯀꯣ, ꯑꯩ ꯀꯧꯔꯛꯀꯦ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯊꯥꯡꯇꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯊꯥꯔꯤꯛꯀ ꯁꯅꯥꯔꯩꯒꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯕ ꯍꯧꯏ꯫ ꯊꯥꯔꯤꯛ ꯆꯥꯛꯇꯣ ꯆꯥꯔꯕ ꯃꯇꯨꯡꯗ, ꯑꯁ, ꯀꯩꯅꯣ ꯏꯟꯖꯥꯡꯁꯤꯕꯨ ꯊꯨꯝ ꯈꯨꯌꯥꯛꯁꯤꯗꯤ? ꯏꯃꯥꯅꯁꯨ ꯊꯨꯝ ꯈꯔ ꯌꯥꯛꯑꯦꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯑꯉꯥꯡ ꯀꯞꯄꯗꯨꯗꯅꯦ ꯊꯨꯝ ꯊꯥꯛꯄꯒꯤ ꯆꯥꯡꯗꯣ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯅꯥꯔꯩꯅ, ꯌꯥꯝꯅ ꯌꯥꯛꯄ ꯅꯠꯇꯦꯗ, ꯆꯥꯕ ꯑꯗꯨꯝ ꯌꯥꯏꯗ꯫ ꯊꯥꯔꯤꯛꯅ, ꯑꯩꯗꯤ ꯑꯆꯝꯕ ꯆꯥꯕꯅꯤꯅ ꯑꯌꯥꯛꯄꯁꯦ ꯍꯩꯅꯗꯦ, ꯑꯗꯨꯅ ꯌꯥꯝ ꯌꯥꯛꯏꯗ, ꯁꯤꯗꯤ ꯆꯥꯕꯒ ꯑꯝꯇ ꯉꯝꯃꯔꯣꯏ꯫ ꯁꯅꯥꯔꯩꯅ, ꯍꯧꯖꯤꯛꯀꯤꯗꯤ ꯄꯥꯡꯅ ꯁꯥꯟꯅꯅꯕ ꯑꯗꯨꯝ ꯆꯥꯔꯣ, ꯍꯣꯔꯦꯟꯅꯦ ꯅꯁꯥꯅ ꯊꯣꯡꯖꯔꯒ ꯍꯥꯎꯅ ꯆꯥꯔꯣ꯫ ꯁꯤꯕꯨ ꯀꯃꯥꯏꯅ ꯄꯥꯡꯅꯅꯕ ꯆꯥꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯆꯥꯔꯨꯔꯅꯨ, ꯍꯦꯛ ꯇꯣꯛꯑꯣ꯫ ꯊꯥꯔꯤꯛ, ꯏꯅꯝꯃ ꯅꯪꯒꯤ ꯏꯟꯖꯥꯡ ꯑꯃ ꯁꯦꯝꯃꯛꯑꯣ ꯍꯥꯏꯔꯁꯨ ꯁꯦꯝꯕꯤꯔꯛꯑꯒꯦ꯫ ꯊꯥꯔꯤꯛ ꯁꯥꯎꯅꯤꯡꯅ, ꯌꯥꯔꯦꯗ ꯏꯅꯝꯃ, ꯍꯧꯖꯤꯛꯇꯗ ꯊꯕꯛ ꯐꯕꯤ ꯑꯃꯨꯛ ꯁꯥꯔꯛꯑꯅꯨ, ꯏꯟꯖꯥꯡꯕꯨ ꯁꯨꯃꯥꯏꯅ ꯊꯣꯡꯉꯗꯤ
ꯑꯗꯨꯝ ꯆꯟꯅꯗꯗꯅ ꯍꯜꯂꯛꯑꯒ ꯂꯩꯕ ꯇꯥꯕ? ꯂꯥꯏꯖ ꯊꯥꯔꯤꯛꯀꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯊꯥꯔꯤꯛꯇ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯔꯩ ꯁꯥꯎꯅ, ꯀꯩꯅꯣ ꯅꯪꯅ ꯅꯅꯝꯃꯗ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥ? ꯅꯪ ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯎꯔ ꯅꯪ? ꯋꯥꯔꯛꯇꯕꯤꯁꯤꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯦ꯫ ꯆꯥꯛꯁꯨ ꯊꯣꯡꯅꯤꯡꯗꯕ, ꯑꯗꯨꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯊꯤꯕ ꯁꯥꯔꯗꯅ꯫ ꯃꯤꯁꯤꯡꯁꯦ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯁꯥꯎꯅꯤꯡꯕꯖꯥꯠꯅꯤ꯫ ꯊꯥꯔꯤꯛ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯄꯤ ꯏꯔꯥꯆꯦꯟ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯥꯏꯖꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯈꯪꯕꯅ ꯁꯅꯥꯔꯩꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯂꯥꯏꯖ, ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ, ꯅꯪꯒꯤꯗꯃꯛ ꯏꯅꯝꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯋꯥꯔꯛꯀꯦ꯫ ꯏꯅꯝꯃ, ꯁꯦ ꯆꯥꯛꯁꯤ ꯑꯗꯨꯝ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤꯁꯦ꯫ ꯀꯥ ꯃꯅꯨꯡꯗꯅ ꯊꯥꯔꯤꯛ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯑꯩꯈꯣꯏ ꯏꯆꯦꯁꯤꯅ ꯏꯅꯝꯃꯒꯤ ꯃꯤꯆꯪꯒ ꯆꯪꯂꯒ ꯑꯩꯉꯣꯟꯗꯒ ꯉꯥꯡꯉꯗꯅ ꯅꯤꯡꯉꯣꯜ ꯍꯜꯂꯛꯄꯤꯅꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯏꯊꯟꯇ ꯇꯣꯉꯥꯟꯅꯒ ꯇꯥꯍꯜꯂꯗꯅ ꯏꯆꯦꯁꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨ ꯆꯠꯊꯣꯛꯀꯗꯕ ꯂꯩꯇꯦ, ꯀꯩꯗꯧꯔꯒꯦ? ꯑꯉꯥꯡꯗꯣ ꯇꯨꯝꯂꯤꯕꯅꯤ, ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯍꯥꯏꯐꯦꯠꯇ ꯌꯦꯡꯕꯤꯔꯝꯒꯦꯔꯥ? ꯑꯩ ꯃꯌꯥꯝꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯅꯔꯤꯁꯦ ꯌꯥꯎरुꯒꯦ꯫ ꯅꯣꯡ ꯆꯨꯔꯒ ꯍꯥꯡꯈꯤꯕꯒꯤ ꯊꯔꯣꯏ ꯌꯥꯝ ꯇꯥꯏ ꯍꯥꯏꯅꯩꯌꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯕꯨ ꯂꯥꯟꯊꯔꯛꯏ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯕꯨ ꯑꯣꯏꯁꯤꯜꯂꯛꯏ꯫ ꯌꯥꯒꯗꯧꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯌꯥꯅꯤꯗ ꯏꯃꯥ, ꯈꯨꯠꯇ ꯄꯩꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯇꯧꯕꯅꯤ꯫ ꯑꯉꯥꯡ ꯁꯪꯒꯣꯝꯕꯨ ꯂꯣꯏꯁꯤꯜꯂꯛꯑꯅꯤ, ꯊꯔꯣꯏꯗꯣ ꯌꯣꯜꯂꯒ ꯄꯩꯁꯥ khitang ꯐꯪꯂꯕꯗꯤ ꯈꯟꯕꯅꯤ꯫ ꯇꯥꯆꯧ ꯍꯣꯏ ꯅꯅꯥꯎ ꯍꯣꯏꯗ ꯁꯨꯝ ꯍꯥꯏꯕꯗꯨꯁꯨ ꯇꯜꯂꯤ, ꯃꯈꯣꯏꯁꯨ ꯑꯉꯥꯡꯁꯤꯡ ꯍꯣꯠꯅꯔꯤꯕꯅꯤꯅ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤ, ꯑꯗꯣ ꯅꯅꯝꯃꯗ ꯍꯥꯏꯐꯦꯠꯇꯤ ꯍꯪꯉꯨꯗꯅ, ꯃꯥꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ꯫ ꯌꯥꯔꯦꯗ ꯏꯃꯥ, ꯑꯩ ꯊꯔꯣꯏ ꯁꯨꯝ ꯈꯨꯜꯂꯨꯔꯒꯦ, ꯑꯉꯥꯡꯗꯣ ꯈꯔ ꯌꯦꯡꯕꯤꯔꯝꯃꯨꯀꯣ꯫ ꯃꯃꯥꯗ ꯋꯥꯐꯝ ꯑꯗꯨ ꯁꯤꯟꯅꯔꯝꯂꯒ ꯂꯥꯏꯖ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯧꯅ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯆꯪꯁꯤꯟꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯃꯍꯥꯛꯁꯨ ꯐꯠꯃꯟꯗꯦ, ꯏꯆꯥꯕꯨ ꯑꯁꯨꯛ ꯊꯤꯅ ꯇꯝꯕꯤꯔꯝꯕ꯫ ꯊꯥꯔꯤꯛ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤꯕ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯆꯦ, ꯋꯥꯏꯗꯣ ꯑꯩ ꯁꯤꯜꯂꯛꯑꯒꯦ꯫ ꯁꯅꯥꯔꯩ ꯉꯛꯅ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯩꯔꯣ? ꯍꯣꯏꯕ ꯏꯆꯦ, ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯎꯗꯅ꯫ ꯁꯦ ꯁꯤꯠꯂꯨ, ꯏꯆꯦꯅꯦ ꯐꯧꯔꯤꯕ ꯐꯤꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯊꯥꯔꯤꯛ ꯋꯥꯏꯗꯨ ꯁꯤꯠꯂꯤ꯫ ꯁꯅꯥꯔꯩ ꯁꯨꯃꯥꯡꯗ ꯐꯧꯗꯨꯅ ꯂꯩꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯆꯦ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯑꯩ ꯑꯣꯏꯅ ꯊꯣꯡꯒꯦ꯫ ꯁꯅꯥꯔꯩ ꯅꯣꯛꯇꯨꯅ, ꯍꯩꯃꯥ, ꯀꯩꯅꯣꯅꯦ ꯏꯅꯥꯎꯁꯦ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏꯁꯤꯕꯣ? ꯑꯗꯣ ꯀꯩꯊꯦꯜꯗ ꯊꯣꯛꯑꯒ ꯏꯆꯦ ꯏꯕꯥꯅꯤ ꯉꯥ ꯂꯩꯔꯨꯁꯦꯕ, ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ꯫ ꯍꯣꯏ, ꯏꯆꯦ ꯐꯤꯔꯣꯟꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯨꯞꯄꯒ ꯊꯝꯃꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒꯅꯦ ꯀꯩꯊꯦꯜ ꯍꯥꯏꯕꯗꯣ ꯊꯣꯛꯎꯔꯁꯤ꯫ ꯃꯧ ꯑꯅꯤꯗꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯔꯨꯅꯕꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯏꯅꯝꯃꯗꯤ ꯂꯩꯕ ꯎꯔꯝꯗꯦ, ꯀꯥꯏ ꯆꯠꯈꯤꯒꯦ? ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯊꯔꯣꯏ ꯈꯨꯟꯕ ꯊꯣꯛꯈꯤꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ? ꯏꯆꯦꯅ ꯏꯅꯝꯃꯒꯤ ꯃꯤꯆꯪ ꯍꯦꯛ ꯆꯪꯂꯤꯗꯣ, ꯏꯆꯦ ꯍꯌꯦꯡ ꯃꯥꯡꯖꯖꯅꯤ꯫ ꯂꯨꯗ ꯂꯨꯁꯤꯜꯂꯛꯑꯗꯤꯅꯦ, ꯑꯩꯒꯤ ꯅꯨꯄꯥ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤ꯫ ꯏꯃꯥꯁꯨ ꯑꯗꯨꯃꯉꯥꯏ, ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯣꯜꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯈꯤꯗꯣꯏꯅꯤ꯫ ꯏꯆꯦꯅ ꯍꯧꯖꯤꯛ ꯏꯅꯝꯃ ꯂꯨꯅ ꯇꯧꯔꯤꯗꯣ, ꯍꯌꯦꯡꯋꯥꯏ ꯊꯛ ꯀꯥꯖꯔꯛꯆꯅꯤ꯫ ꯀꯩꯅꯣꯅꯦ ꯊꯥꯔꯤꯛ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏ ꯏꯆꯦꯁꯤꯗꯤꯕ ꯄꯪꯈ꯭ꯔꯄꯣꯠꯅꯤ꯫ ꯏꯅꯝꯃꯁꯦ ꯍꯜꯂꯛꯑꯒ ꯂꯩꯔꯤꯅꯤ, ꯍꯌꯦꯡꯋꯥꯏ ꯏꯪꯈꯣꯜꯁꯦ ꯃꯥꯒꯤꯁꯨ ꯄꯤꯌꯨ ꯍꯥꯏꯔꯛꯇꯣꯏꯅꯤ꯫ ꯄꯤꯛꯈ꯭ꯔꯕ ꯏꯪꯈꯣꯜꯁꯦ ꯃꯥꯒꯤꯁꯨ ꯄꯤꯈ꯭ꯔꯕꯗꯤ ꯑꯃꯠꯇ ꯌꯥꯍꯧꯔꯔꯣꯏ꯫ ꯏꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯅꯤꯅ ꯄꯤꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯍꯌꯦꯡꯋꯥꯏ ꯇꯧꯁꯤꯟꯅꯔꯒ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯈꯤꯕꯁꯨ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯏꯅꯝꯃꯅ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯩ, ꯑꯇꯣꯞꯄꯗ ꯃꯌꯨꯝ パꯟꯈ꯭ꯔꯁꯨ ꯂꯥꯏꯅ ꯊꯣꯛꯀꯅꯤ꯫ ꯍꯌꯦꯡ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ, ꯃꯌꯨꯝ ꯄꯥꯟꯕ, ꯂꯨꯍꯣꯡꯕ ꯏꯆꯦꯒ ꯏꯕꯥꯅꯤꯒꯤ ꯏꯊꯛꯇ ꯂꯣꯏꯅ ꯇꯥꯔꯛꯇꯣꯏꯅꯤ꯫ ꯏꯆꯦꯕꯨ ꯃꯁꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ? ꯁꯅꯥꯔꯩꯁꯨ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯛꯇꯨꯅ, ꯏꯅꯥꯎ, ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇꯕꯨ ꯈꯟꯖꯤꯜꯂꯨꯗꯦ, ꯏꯄꯪ ꯄꯪꯅ ꯂꯩꯔꯝꯃꯤꯗꯅ꯫ ꯃꯗꯨꯗꯅꯦ ꯑꯩꯅ ꯏꯆꯦꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ, ꯃꯁꯤ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯇꯅꯕ꯫ ꯀꯩꯅꯣ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ꯭ꯔꯥ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯐꯠꯇꯕ ꯇꯥꯔꯣꯏꯗ꯭ꯔꯣ? ꯏꯆꯦꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯛꯀꯅꯨ,
ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯍꯥꯟꯅ ꯇꯧꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯏꯅꯝꯃꯅ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯏꯆꯦꯒ ꯑꯩꯒꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯔꯤꯗꯨꯗꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯒꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯍꯣꯠꯅꯔꯤꯕꯗꯣ? ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡ ꯂꯨꯗ ꯂꯨꯁꯤꯜꯂꯛꯂꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯇꯧꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯉꯝꯅꯅꯕ ꯃꯥꯏꯅ ꯍꯣꯠꯅꯖꯈꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯈ꯭ꯔꯦꯗꯅ꯫ ꯏꯆꯦꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯏꯅꯝꯃꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ, ꯏꯆꯥ ꯐꯥꯎꯕ ꯊꯥꯛꯄ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯅꯤꯗꯣ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯉꯥ ꯂꯩꯔꯤ, ꯑꯗꯨꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯁꯅꯥꯔꯩꯒ ꯊꯥꯔꯤꯛꯀꯗꯣ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯊꯥꯔꯤꯛꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕꯅꯤ, ꯑꯗꯨꯒ ꯁꯅꯥꯔꯩꯅ ꯑꯦꯟꯁꯥꯡ ꯁꯦꯝꯕꯅꯤ꯫ ꯄꯥꯔꯤꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ, "ꯍꯩ ꯁꯅꯥꯔꯩ, ꯑꯉꯥꯡ ꯀꯞꯄꯤꯁꯦ ꯏꯃꯥꯅ ꯊꯦꯝꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯅꯪ ꯑꯃꯨꯛꯇ ꯊꯦꯝꯃꯨꯆꯣꯅꯦꯍꯦ꯫ ꯌꯥꯆꯪꯂꯛꯄꯗꯅꯦ ꯑꯉꯥꯡ ꯀꯞꯄꯁꯦ ꯐꯠꯇꯦ꯫ ꯑꯩꯅꯁꯨ ꯊꯦꯝꯂꯝꯂꯕꯅꯤ, ꯌꯥꯍꯧꯗꯤꯌꯦ ꯑꯗꯨꯝ ꯀꯞꯄꯤ, ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯜꯂꯦ ꯑꯉꯥꯡꯅꯤꯅ꯫ ꯑꯩꯈꯣꯏ ꯂꯥꯏꯖꯗꯨꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ? ꯉꯁꯥꯏꯗꯒꯤ ꯊꯔꯣꯏ ꯈꯨꯟꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤ, ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯀꯩꯗꯧ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ ꯃꯗꯨ ꯑꯉꯥꯡꯗꯨꯕꯣ?" "ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯤ ꯏꯆꯟꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ, ꯃꯈꯣꯏ ꯇꯥꯆꯧꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏꯗ ꯌꯥꯝ ꯆꯠꯂꯕꯅꯤ, ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯊꯦꯡꯅꯃꯛ ꯍꯦꯛꯇ ꯍꯜꯂꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯖꯕꯣ, ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯥꯎꯏꯗꯣ ꯃꯈꯣꯏ ꯇꯥꯆꯧ." ꯄꯥꯔꯤꯗꯣ ꯃꯈꯥ ꯇꯥꯔꯝꯗ ꯇꯨꯃꯤꯟ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯖꯁꯨ ꯐꯤꯡꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯏꯃꯥ, ꯀꯗꯥꯏꯅꯣ? ꯑꯉꯥꯡꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯊꯦꯝꯃꯒꯦ, ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ." "ꯉꯥꯏꯈꯣ, ꯑꯗꯨꯗ ꯃꯩꯈꯦꯠ ꯂꯩꯔꯦ, ꯃꯩꯗꯣ ꯍꯥꯟꯅ ꯑꯣꯛꯈꯣ." ꯂꯥꯏꯖ ꯃꯩꯗꯣ ꯑꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯔꯒ ꯊꯦꯝꯃꯤ꯫ ꯃꯃꯥꯅ ꯊꯦꯝꯕꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯈꯖꯤꯛ ꯀꯞꯄꯗꯤ ꯐꯔꯦ꯫ ꯇꯣꯝꯕꯤꯅ, "ꯅꯪꯕꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ?" "ꯏꯃꯥ, ꯊꯔꯣꯏꯁꯤꯡꯁꯦ ꯌꯣꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯊꯔꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯁꯤꯠꯈ꯭ꯔꯦ, ꯇꯨ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯁꯨ ꯂꯩꯔꯛꯏ." ꯄꯥꯔꯤꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯂꯥꯏꯖꯥ, ꯅꯪ ꯍꯜꯂꯛꯑꯝꯃꯦꯗꯅ?" "ꯍꯣꯏ ꯇꯥꯆꯧ, ꯊꯔꯣꯏꯁꯤꯡꯗꯨ ꯌꯣꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ." "ꯑꯗꯨꯕꯨ ꯉꯜꯂꯤꯉꯩ ꯈꯣꯠꯂꯤꯉꯩꯗ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯅꯤ ꯅꯪꯕꯣ?" "ꯍꯣꯏ ꯇꯥꯆꯧ, ꯃꯇꯨꯡꯗꯗꯤ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯔꯒꯦ." "ꯇꯥꯆꯧꯅ ꯍꯥꯏꯅꯕ ꯉꯥꯏꯒꯅꯨ, ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎ꯫ ꯍꯥꯟꯅꯗꯧꯅ ꯄꯪꯆꯠꯇ ꯆꯠꯄ ꯈꯣꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯁꯦ ꯍꯧꯖꯤꯛ ꯃꯤꯒꯤ ꯅꯣꯛꯅꯐꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯅꯣꯛꯅꯕ ꯌꯥꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ꯫ ꯍꯟꯗꯛ ꯂꯩꯀꯥꯏꯗ ꯈꯔ ꯆꯠꯂꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯏ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ, ꯃꯔꯝ ꯂꯩꯇꯅ ꯂꯩꯀꯥꯏꯗ ꯆꯠꯀꯅꯨ꯫ ꯅꯪꯅ ꯁꯣꯏꯕꯗ ꯅꯁꯥ ꯈꯛꯇ ꯁꯣꯛꯀꯗꯕ ꯅꯠꯇꯦ, ꯏꯃꯨꯡ ꯑꯁꯤꯁꯨ ꯁꯣꯛꯀꯗꯧꯔꯤꯕꯅꯤ." ꯂꯥꯏꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯇꯣꯝꯕꯤꯅ, "ꯌꯥꯔꯦ ꯑꯆꯧꯕ, ꯉꯁꯤ ꯅꯣꯡꯃꯈꯛ ꯈꯔ ꯊꯦꯡꯕꯁꯤꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯣꯡꯃꯇ ꯏꯆꯥꯅ ꯂꯩꯀꯥꯏ ꯆꯠꯇꯦ, ꯃꯤꯅ ꯍꯥꯏꯕ ꯋꯥꯁꯨ ꯄꯪꯂꯧ ꯂꯧꯒꯅꯨ꯫ ꯏꯃꯥ, ꯃꯥꯒꯤ ꯐꯅꯅꯕ ꯍꯥꯏꯕꯅꯤ, ꯉꯁꯤ ꯊꯦꯡꯂꯤꯕ ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯊꯦꯡꯗꯅꯕꯅ꯫ ꯏꯃꯥꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯅꯆꯥꯅꯨꯄꯤꯁꯦ ꯀꯟꯈꯠꯂꯛꯀꯅꯨ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯕꯦꯝꯃ, ꯀꯩꯁꯨ ꯈꯟꯒꯅꯨ, ꯅꯪ ꯇꯥꯆꯧꯅꯅꯦ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯅꯤ." "ꯍꯣꯏ ꯃꯥ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯉꯥꯡꯁꯦ ꯁꯪꯒꯣꯝꯁꯦ ꯑꯝꯇ ꯊꯤꯠꯂꯒ ꯄꯤꯊꯛꯎꯈꯤꯒꯦ." "ꯍꯣꯏ." ꯂꯥꯏꯖꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ, "ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯒꯗꯧꯔꯤ, ꯃꯥꯒꯤ ꯃꯐꯝ ꯑꯃ ꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ." ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯕ ꯃꯇꯝꯅꯤ꯫ ꯊꯥꯔꯤꯛ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯆꯦ ꯍꯣꯏ ꯆꯥꯍꯧꯈꯣꯀꯣ, ꯑꯩ ꯐꯝꯒ ꯑꯝꯇ ꯊꯥꯔꯝꯗ꯭ꯔꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯊꯕꯛ ꯋꯥꯔꯨꯕꯅꯤꯅ ꯇꯨꯝꯒꯦ ꯍꯥꯏꯔꯛꯑꯅꯤ, ꯑꯃꯨꯛꯇ ꯊꯥꯕꯤꯔꯨꯈꯤꯒꯦ." "ꯍꯣꯏ, ꯇꯧꯔꯨꯔꯣ." ꯊꯥꯔꯤꯛꯇꯣ ꯆꯥꯛ ꯇꯣꯛꯄꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯂꯥꯏꯖꯥ, ꯅꯪꯒꯤ ꯀꯩꯀꯩ ꯍꯥꯄꯛꯈꯣꯒꯦ? ꯉꯥ ꯊꯣꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕꯅꯤ, ꯆꯥꯛꯀꯗꯣ ꯈꯔ ꯍꯥꯞꯄꯤꯔꯛꯀꯦ." "ꯌꯥꯔꯅꯤꯗ ꯏꯅꯝꯃ, ꯌꯥꯎꯔꯤꯁꯤꯅ ꯑꯣꯛꯑꯅꯤꯌꯦ." "ꯑꯣꯛꯇ꯭ꯔꯕꯁꯨ ꯍꯥꯏꯔꯛꯎꯀꯣ, ꯏꯅꯝꯃ ꯍꯥꯞꯄꯤꯔꯛꯀꯦ꯫ ꯑꯗꯣ ꯏꯅꯝꯃꯁꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡ ꯑꯇꯣꯝꯕꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕꯤꯍꯧꯕ ꯀꯥꯎꯔꯦ꯫ ꯏꯅꯦ ꯑꯃꯨꯛꯇ ꯍꯥꯝꯕꯤꯔꯨꯈꯤꯒꯦ, ꯅꯪ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯁꯦ ꯐꯦꯡꯍꯧꯔꯣꯀꯣ." ꯂꯥꯏꯖꯁꯨ ꯍꯔꯥꯎꯅ, "ꯍꯣꯏ ꯏꯅꯝꯃ, ꯌꯥꯅꯤ, ꯑꯩ ꯇꯧꯍꯧꯔꯒꯦ." ꯍꯣꯏ, ꯑꯗꯨꯗꯤ ꯂꯣꯏꯁꯟꯍꯧꯔꯣꯀꯣ." ꯁꯅꯥꯔꯩꯁꯨ ꯀꯗꯔ ꯇꯧꯁꯤꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯍꯩꯃꯥ, ꯏꯆꯦꯁꯨ ꯊꯣꯔꯛꯑꯕꯣ?" "ꯍꯣꯏ, ꯊꯣꯔꯛꯑꯦ, ꯀꯣꯟꯁꯤꯡꯗꯣ ꯐꯦꯡꯉꯣꯅ ꯍꯥꯏꯔꯝꯃꯕꯅꯤ." "ꯑꯁ, ꯑꯩꯈꯣꯏ ꯆꯦꯁꯦ ꯌꯥꯝ ꯁꯤꯡꯉꯝꯃꯦꯗꯅ, ꯃꯥꯏꯅ ꯐꯦꯡꯖꯁꯅꯤ, ꯃꯥꯅ ꯂꯦꯝꯖꯥ ꯆꯥꯔꯒ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ."
ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯑꯗꯨꯅꯤ ꯏꯆꯦ ꯑꯗꯣ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯁꯤꯗꯣꯔꯦ ꯇꯨꯝꯃꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯇꯨꯝꯃꯨꯔꯗꯧꯅꯤ ꯇꯣꯝꯕꯤꯗꯣ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯀꯣꯟ ꯃꯌꯥꯝ ꯑꯃ ꯐꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯅꯇꯣꯝꯇꯅ ꯂꯣꯏꯅ ꯐꯦꯡꯂꯕ꯭ꯔꯣ ꯅꯅꯝꯃꯒ ꯅꯆꯥꯅꯨꯄꯤꯒꯗꯤ ꯏꯃꯥ ꯆꯥꯛꯁꯨ ꯏꯅꯝꯃ ꯍꯣꯏꯅ ꯊꯣꯡꯂꯕꯗꯨꯗ ꯀꯣꯟꯁꯤꯗꯤ ꯑꯩꯅ ꯐꯦꯡꯉꯒꯦꯅ ꯐꯦꯡꯍꯧꯔꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯁꯨꯛ ꯌꯥꯝꯕ ꯀꯣꯟꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯟꯗꯛ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯃꯈꯣꯏ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯏꯃꯥꯒꯤ ꯋꯥꯈꯜꯅꯔ ꯀꯩꯅꯣ ꯈꯪꯗꯦ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ ꯀꯗꯥꯏ ꯀꯣꯟꯗꯣ ꯏꯃꯥꯁꯨ ꯆꯥꯝꯕ ꯌꯥꯎꯁꯤꯜꯂꯛꯀꯦ ꯌꯥꯔꯅꯤ ꯏꯃꯥ ꯂꯣꯏꯁꯨ ꯂꯣꯏꯗꯣꯔꯦ ꯏꯃꯥ ꯄꯣꯊꯥꯔꯨꯔꯣ ꯄꯨꯟꯅ ꯂꯣꯏꯁꯤꯜꯂꯒꯅꯦ ꯄꯣꯊꯥꯃꯤꯟꯅꯔꯨꯔꯁꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖꯗꯣ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯆꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯁꯨꯔꯒ ꯂꯩ ꯊꯥꯔꯤꯛꯇꯣ ꯃꯈꯨꯠꯇ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯏꯅꯝꯃꯅ ꯐꯤꯁꯤꯡꯁꯦ ꯁꯨꯕꯗ ꯑꯩꯒꯤꯁꯤꯁꯨ ꯈꯔ ꯌꯥꯎꯁꯤꯟꯕꯤꯔꯝꯃꯨꯕ ꯍꯣꯏ ꯊꯅꯝꯃꯣ ꯑꯗꯨꯗ ꯌꯥꯝꯕ ꯅꯠꯇꯦꯗ ꯉꯔꯥꯡ ꯁꯨꯕꯗ ꯆꯤꯊꯍꯧꯔꯕ ꯑꯗꯣ ꯏꯅꯝꯃ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯐꯤꯕꯨꯗꯤ ꯁꯨꯔꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯗꯨꯀꯥꯟꯗ ꯊꯣꯛꯂꯒ ꯀ꯭ꯋꯥ ꯑꯝꯇ ꯂꯩꯕꯤꯔꯨꯒꯦꯔꯥ ꯊꯥꯔꯤꯛ ꯇꯜꯂꯦ ꯍꯥꯏꯔꯣ ꯏꯅꯝꯃꯒꯤꯁꯦ ꯀ꯭ꯋꯥ ꯆꯥꯕꯗꯣ ꯇꯥꯏꯕꯪꯅꯁꯨ ꯌꯥꯗꯕꯗꯥꯏꯅꯦ ꯅꯪꯕꯣ ꯍꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯛꯑꯕ ꯑꯗꯨꯒꯤꯅꯦ ꯁꯤ ꯄꯩꯁꯥꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯔ ꯊꯨꯅ ꯂꯩꯕꯤꯔꯛꯎ ꯏꯅꯝꯃ ꯂꯥꯏꯔꯤꯛꯇꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯂꯥꯏꯖ ꯐꯤ ꯁꯨꯔꯝꯕ ꯃꯈꯨꯠ ꯑꯗꯣ ꯍꯥꯝꯗꯣꯛꯂꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯔꯛꯂꯝꯃꯤ ꯊꯥꯔꯤꯛꯀꯤ ꯀ꯭ꯋꯥ ꯂꯩꯅꯅꯕꯅꯤ ꯍꯥꯏꯗꯨꯅꯅꯤ ꯊꯣꯔꯛꯂꯤꯕꯗꯣ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯀ꯭ꯋꯥ ꯂꯩꯗꯨꯅ ꯊꯣꯔꯛꯄꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯊꯣꯝꯕꯗꯨ ꯊꯦꯡꯅꯗꯨꯅ ꯀꯥꯔꯟ ꯇꯥꯔꯛꯂꯝꯃꯤ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯃꯥꯅꯤ ꯇꯥꯗ ꯀꯔꯤ ꯂꯩꯕ ꯊꯣꯔꯛꯑꯝꯃꯤꯅꯣꯅꯦ ꯅꯪꯕꯣ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯅꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯏ ꯅꯄꯨꯔꯣꯏꯕꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯣꯟꯊꯣꯛꯅ ꯅꯧꯅ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ ꯍꯣꯏ ꯇꯥꯗ ꯑꯩ ꯆꯪꯉꯒꯦ ꯉꯥꯏꯈꯣꯅꯦ ꯂꯥꯏꯖ ꯅꯪꯕꯨ ꯅꯆꯥꯒ ꯌꯥꯎꯔꯕꯣ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯣ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯆꯍꯤꯁꯨ ꯅꯧꯔꯤ ꯅꯁꯛꯁꯨ ꯗꯝꯃꯥꯗ ꯐꯖꯩ ꯀꯩꯅꯣ ꯑꯗꯨꯝꯅ ꯍꯜꯂꯛꯄꯤ ꯑꯣꯏꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤꯗꯅ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯃꯄꯥ ꯁꯛꯅ ꯌꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯕꯁꯨ ꯌꯥꯏ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯝꯕꯗꯨ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯛꯂꯝꯃꯤ ꯂꯥꯏꯖ ꯊꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯥꯎꯅ ꯀꯟꯊꯣꯛꯇꯨꯅ ꯇꯥꯗꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯆꯥꯒꯨꯝꯕꯅꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯄ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯑꯩꯕꯨ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯕꯨ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯎꯁꯤꯠꯇꯕ ꯇꯧꯕꯤꯒꯅꯨ ꯉꯁꯤꯒꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯠꯇꯅꯤ ꯍꯥꯏꯗꯨꯅ ꯇꯥꯗꯕꯨ ꯌꯦꯡꯕꯤꯔꯕꯅꯤ ꯃꯇꯨꯡ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯕꯗꯤ ꯇꯥꯗꯒꯤꯅ ꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯁꯤꯅ ꯊꯥꯒꯗꯕꯅꯤ ꯂꯥꯏꯖ ꯁꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯂꯣꯏꯔꯦ ꯃꯥꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯄꯥꯔꯤ ꯇꯥꯏꯕꯪ ꯑꯃꯗꯤ ꯃꯧ ꯑꯅꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯄꯥꯔꯤ ꯁꯥꯎꯅ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥꯆꯧ ꯗꯨꯀꯥꯟꯗ ꯊꯣꯛꯎꯕꯅꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯐꯤ ꯁꯨꯍꯧꯕꯗꯥꯏꯅꯦ ꯗꯨꯀꯥꯟꯗꯒꯤ ꯀꯔꯤ ꯂꯩꯔꯨꯔꯤꯕꯅꯣ ꯄꯥꯔꯤ ꯁꯥꯎꯅ ꯑꯩꯅ ꯃꯔꯝ ꯂꯩꯇꯅ ꯊꯣꯡꯒꯥꯜ ꯂꯥꯟꯗꯨꯅ ꯊꯣꯛꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯛꯑꯕꯅꯤ ꯇꯥ ꯊꯣꯝꯕꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯂꯩꯐꯧꯕꯗꯣ ꯇꯥꯆꯧ ꯇꯥ ꯊꯣꯝꯕꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯛꯄꯅꯤ ꯑꯩꯕꯨ ꯍꯜꯂꯛꯄꯤꯅꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯥꯅ ꯎꯁꯤꯠꯇꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯊꯣꯛꯇꯅꯕ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕ ꯉꯝꯗꯦ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯇꯥꯆꯧ ꯂꯥꯏꯖ ꯃꯤꯁꯅꯥ ꯑꯅꯤꯗ ꯃꯄꯤꯇꯅ ꯄꯤꯛ ꯊꯪꯒꯠꯂꯛꯂꯦ ꯄꯥꯔꯤꯅ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯆꯦꯟꯊꯍꯟꯒꯗꯧꯔꯦ ꯇꯥꯆꯧ ꯑꯩ ꯊꯥꯔꯤꯛꯀꯤ ꯀ꯭ꯋꯥ ꯂꯩꯕ ꯊꯣꯛꯎꯕꯅꯤ ꯑꯩꯅ ꯐꯠꯇꯕ ꯑꯍꯦꯟꯕ ꯑꯝꯇ ꯇꯧꯗꯦ ꯊꯥꯔꯤꯛꯇꯨ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣꯗ ꯏꯅꯝꯃ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯁꯤꯜꯂꯛꯏꯗꯨꯕꯣ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯏꯅꯝꯃꯗ ꯀ꯭ꯋꯥ ꯂꯩꯆꯣ ꯍꯥꯏꯈ꯭ꯔꯒꯦ ꯅꯁꯥ ꯀꯟꯊꯣꯛꯅꯕ ꯋꯥꯒ ꯉꯥꯡꯉꯛꯀꯅꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯅꯅꯥꯎ ꯅꯨꯄꯥꯅ ꯊꯤꯡꯕꯗꯒꯤ ꯀ꯭ꯋꯥ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯟꯅ ꯆꯥꯔꯝꯃꯁꯨ ꯊꯥꯔꯤꯛ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯅꯝꯃꯕꯨ ꯂꯥꯟꯅ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯤ ꯏꯅꯝꯃ ꯇꯧꯁꯨ ꯇꯧꯗꯕꯗ ꯑꯗꯨꯃꯥꯏꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ
Taibang magi nupigi michang changduna wa nganglaklammi. Iche, kaigino ichena du yamna oidaba ngangliduba. Nanaw nupida taisinbinanaba honabiriduba. Asigumba chinjagase nang charabani ha. Sanaraisu mateng panglaktuna. Charabani. Aikoina haibasu yadrabani. Kuirabani chaba. Aikoina haibasu laudi. Inama. Pari sauna mamada onsinduna. Ima, matung dogdanaba imana khara haibiyo. Natrabadine, ai khut soidana yarokani. Pari sauna changki, ataidusu matung inaki. Laija, mabukning nungsina mamitagi mapitana kablakli. Tombi maso, machagi matawaduda nungaijade. Imagi pima, nangbu, karigi kwa charuribano. Ima nasu, nachabu thazabidabra. Tarik na layrucho haibadagi, aina kwa haliba thobani. Makoy mayam changduna, aibu aran batahale. Thachausu, machan nebu kemta nukshidraba jala. Ta thomana khudanga se pairaga. Machan negi damakta pamom chawna thingbigadra hairaga. Aibu ina aran batahanduna chaibiri ima. Imagi bema, yarese, kapkanuse. Ima, tachau hoy, inamo hoy, makoyna aibu yamna luna tawbibadaini. Aduga hojikna, karigi aibu mirairino. Ima, halakpi aikoise, sumai loi tawramgadro. Aikoigi laibakse yam thiye. Laikhaigi minasu, halakpide aituna usitpidaba. Mamit ngawba nupa kayanasu, phajadaba midyengna yengbiba. Imungi minasu nungsidaba. Aikoise kamai hingdoino. Aikoi muk laibak thibase, leiramlaroi ko ima. Hai, karige dumaina haino, yengo. Ichadi thauna lebini. Pumnamak ase lanthengna hotnagadabani. Pikliba nachanupi asige asada hinggadabani. Fattaba miyoisingi khanduna ichana wagadaba natti. Mayamado khallaga ichagi wakhal hena wananabani. Yengoi, nabung no pasing, nanamana jalsing sune, gyan tananaba imana wari sagi. Saruno ima. Aibu kangkale haiduna, mukhoi miyam changlaga, solaba imabu chaibiganiye. Ima, aigi laibakini khallaga, aiwa arasu wana khanglage. Sanare amadi tharik na tawduna laijabu yamna otpirami. Imungi thabak pomba laijada loina suhallami. Makoina nungai na laithoklami. Pariga taibangadi thabak chatpani namasi khangba nate mama tombisu. Tawriba mawong sing ado khangdaba nate. Aduba asonmi mama mahaknadi. Mau anidu panaba ngamde. Machanupi laijagi khanbada mahak yamnadi wajarami. Laijasu hoi mai hairamde. Makoina hairiba khuding loina tawjarami. Pikliba angang adubu chenabaga yamna awaba haibadu oirami. Tasengna hairabada laija yamna tonna imung aduda leirami. Nongma nungthil amani laija sanaraida onsinduna. Inama kainomta haige. Kaino hayo. Angangi sangom loithokre. Paisa kita pibiyuba. Ai phise kaklaga yolaga musingbige. Paisa ga laiteda. Angangine imungine honabada. Paisa gamta khuta napdri. Laijadu makha taba ngamjade. Machanupi tharikta amuk onsinduna. Tharik so laijana makha taba nangdringaida tap oktuna khomlai. Kaidagi selnoda inama amta laite. Inama so aikhoidagi dum niridubu namaidu ikaidra. Tharik imungsibu pugadra angangsingbu hotnagadra. Naupa nupana pusalakpana kitangkhak. Inama so ba khajik tagi sum henjilai. Ayuk nungdangi chak lemna chariduna kharasu pentho. Aikhoida ngaihak laitana selni bada tawbiranu. Sanariba warido tombisu taraduna sauna. Hai, mawa tombiya. Nangna hairibado karino ha. Kaidawrage ima. Aidi asengba achumado haijabani. Masibu kayam kairage. Hai, inama sendo laite hairaga yabaduda. Nangna karigino kothok tuna hairiba mayamaduba. Ai ngasaidagi tage haina tabani. Tabada waraklabani ni he. Kothok tuna haidradi masana khangdaba. Aduna ni ima. Ima su ningwalgi michangdi changbigano. Hey, chinganbi. Ningwalgi michang changbana tine. Ai se, nangina tawaduna haibani. Is, aibu chinganbi kaina. Laija, sauduna lairiba mamabu themjilli. Yariba ima, to, laikai kumai werani. Icha asina paisa khara tanjagadabasu. Nakoi ani changdana, icha ase minaigumna sizinaba natro. Ayuktagi numidang phawba. Nakoi ani na chak amuk thongani. Ko na muk phengani. Nakoi gi ka singdo amuk loisin hangani.
Nakhoi na chana wagi phisu icha asida loina suhangani. Ising phangi icha asina holhangani. Nacha singado irujaba makhong mukhut ahamba. Icha asina loina tawhangani. Nakhoi anina maharani gumna nungaina legani. Masida karamba matamdano icha na paisa tanduna makhuta paisa thokadaba. Nakhoi tungkhraga numidang khara khara phi sajabasu. Tumba yadega adu tawdega aina ne ngangloi haiduna ngangdabani. Kayamne helabani nakhoi. Nade icha laija sibu imung asigi mi natrabaro mabu mitoplo. Imai bema ima dina hangkai pukta maro yam thamlumni jat oire. Aduni iche ima sengu aikhoina wakiba mayam adudi singthana biba nate. Hai pukta wa thambagi wa nate aina hairise phattaba na koksing ado lawsiluni he. Ima awaba yamna khangbiraga na laijana tawriba thabak mayam aduda ima su he yausin birodana. Khayadanu yenguni makhoise. Adugu ima masimadi khang ima nane nachanupi gi michang yam changi do ima ga punsi su balamina doise aikhoi gani nachanupi halakpi asiga nate imungi thabak su tawba nakhoi busu lemna thakba aikhoi ngamdri lemna chagi hairadine imungi thabak su khara tawba tare. As yare se ije changase mirem singsiga mana bahawna de phed haiduna mau ani do imungda changkhirami tombi pendana aigi imau singse asi yona phattaba oireko nahan makhai makhoina afaba saram libasidi onthok no wana saram khrapotida yare be ima migi mangde kai ima le kai dene sel khara hangluki angangi sangom do leinuna ba hanguranu ima phise ka aga leiragi hai angang se kemte pizadana thamba hongna dene masu kharadi khangjara sanu de ima angang se sumaina thamba hongna de ima hangluki ima ina mohai Tharik hoina nungaina ba ichaga iga kadai de noma lamna chakhrage ima gi bema karino nangna hari dubo yum asisu nangi yumni makhoi khaktagi yum nati ye aina yum nak sagai onjingai dadi asumna tawramdi ningole khoise yumbu pan khrabadi mafam lamdamda aikhoi gi mafam amata leiramdri mitop amaga chak manaramli aikhoi gi nungsi base yum pan khrabadi loiramali adubu ima aisu yum asida pokhibani aigi khuri nawpham mafam asida tharibani karigino ningolobi aikhoina isamaki yum asida asuktonne hingliba iyumni haina iningtamna leiba haibado oide migi mayumda saidangduna leibaga chapmane karigi ichana aduktonna hairibano adumna haigana ima taba nungaide ichagi thamoida phawribado ima su chapchana khang wakhal tadriba makhoising ase imana soidana wakhal ta hangani ichagi dama ima lerisidi ima numidangi chak toknaraga tumba jangnaragpa matamni parina sanare nangbu tumage hairo tumdradi haujipu kaidorudoino wari amata sasini kari wari sanase haino sasat hairo ai tumningbana mitse kainom tawri atagi nadeda aikhoi bemagi wani magi kai wano haise handakse thabaki paisa khara yamna phangadabale masida magi chakthokpa yaba ama tawhansirana sini masa moromdom hingba macha semba ngamjanaba masini aina tanase haise kainoda aikhoigi walibase hana mensinse makhoigi gamta ngaiko aikhoigi na awatpagi awatpa ngakta migi sum khalingai dene aikhoi heng minai oi horani kainuni nang haiduba ichan laije sibu mitoplo o mitopne haijaba nate mabung ama oina maraibak thiriba ichangi karigumba amati tawpham thoi makhoi ta changna khaliba adugumna nangi nanaw nu ba aduna di khanbra makhoi di khangsino sinadana lairibasini aikhoini ipang pangkhai aina haise phattaba insinbadi nate migi mateng pangba haise aikhoigi watana lerakanda panggadaba masimakna ichan laijabo aina mitopni haibadi nate makhoi ta chaw hana yum pandringai na pandringai hojiti yum pale icha isu lei aikhoigi haiba ama laklabani nanaw nu ba sidi singdra paisa paiba maran mathum lipsinaba honari base aikhoigi na kadai no ba hayeng luda lusila adi nanaw nu ba siso magi nu pi oikhiga dawriba itai inauna wabada kanana su mateng pangbiroi panglabasune mamingi hoine nangna haribadu su chummi yengo
ꯏꯆꯟ ꯂꯥꯏꯖꯁꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯁꯅꯨ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯐꯝ ꯊꯣꯛꯄꯗꯤ ꯍꯣꯠꯅꯔꯤꯗꯅ ꯌꯦꯡꯉꯨ ꯃꯥꯅ ꯂꯨꯍꯣꯡꯈꯤꯕꯗ ꯆꯪꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕꯅꯤ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯗꯨ ꯈꯟꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯥꯆꯧꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯈꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯗꯦ ꯃꯥꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯜꯂꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩ ꯉꯝꯅꯅꯕ ꯍꯣꯠꯅꯖꯁꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯂꯦꯅ ꯈꯜꯂꯗꯤ ꯍꯦꯟꯖꯜꯂꯛꯑꯅꯤꯌꯦ ꯃꯥꯕꯨ ꯃꯤꯇꯣꯞꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤꯅꯦ ꯅꯆꯥꯁꯤꯡ ꯑꯃꯗꯤ ꯑꯩꯅ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯍꯣꯏꯁꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ ꯂꯥꯏꯖꯁꯨ ꯁꯨꯝ ꯂꯩꯖꯔꯁꯅꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯎꯈꯠꯅꯕ ꯑꯝꯇ ꯍꯣꯠꯅꯔꯁꯤ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯒꯦ ꯊꯥꯔꯤꯛ ꯑꯇꯩ ꯅꯠꯇꯦꯗ ꯀꯔꯤꯒꯨꯝꯕ ꯏꯅꯝꯃꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯃꯣꯏꯗꯕꯅꯤ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯍꯜꯂꯛꯑꯒ ꯂꯩꯔꯕꯅꯤꯅ ꯊꯥꯏꯅ ꯏꯅꯝꯃꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯑꯩꯒ ꯅꯅꯥꯎ ꯅꯨꯄꯥꯒꯅ ꯁꯥꯈꯤꯕ ꯁꯅꯥꯁꯤꯡꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯥꯔꯤꯛ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯅꯥꯔꯩ ꯑꯗꯨꯅ ꯁꯅꯥꯁꯤꯡꯗꯣ ꯄꯤꯔꯛꯑꯒ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯄꯤꯔꯛꯀꯗꯕꯅꯤ ꯀꯩꯅꯣꯗ ꯏꯆꯦ ꯁꯅꯥꯗꯨꯗꯤ ꯑꯩꯅ ꯁꯥꯈꯤꯕꯅꯤ ꯏꯆꯦꯅ ꯁꯥꯈꯤꯕ ꯅꯠꯇꯦ ꯀꯔꯤꯒꯤ ꯑꯩꯗꯤ ꯏꯆꯦꯗ ꯑꯃꯨꯛ ꯈꯥꯏꯗꯣꯔꯤꯕ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯃꯗꯣ ꯑꯩꯒꯤꯁꯨ ꯐꯪꯐꯝ ꯊꯣꯛꯏ ꯀꯃꯥꯏꯅ ꯊꯣꯛꯏꯕ ꯑꯩꯗꯤ ꯁꯨꯄꯤꯔꯣꯏꯅ ꯏꯆꯦꯒꯤꯗꯤ ꯏꯅꯝꯃꯒꯤ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯂꯣꯏꯅ ꯂꯧ ꯏꯆꯦꯅ ꯍꯥꯞꯄꯤꯕꯅꯤꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯄꯥꯝꯗꯦ ꯁꯅꯥꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯦꯟꯅꯒꯗꯕꯅꯤ ꯑꯩꯗꯤ ꯁꯨꯄꯤꯔꯣꯏꯅ ꯑꯩꯒꯤ ꯏꯔꯜ ꯂꯧꯖꯕꯅꯤ ꯏꯅꯝꯃ ꯁꯅꯥꯁꯤꯡꯗꯣ ꯈꯔ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯊꯥꯔꯤꯛ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯜꯂꯤꯕꯁꯤꯕꯣ ꯀꯔꯤ ꯀꯗꯥꯏꯗꯩꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯏꯕ ꯅꯠꯇꯦ ꯏꯅꯝꯃꯒꯤꯁꯦ ꯁꯅꯥꯁꯤꯡꯗꯣ ꯄꯤꯊꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯨꯔꯣ ꯂꯨꯈ꯭ꯔꯥꯕꯤ ꯏꯅꯝꯃꯅ ꯁꯅꯥꯁꯤꯡ ꯑꯗꯨꯒꯤ ꯀꯥꯟꯅꯐꯝꯕꯨ ꯀꯔꯤꯅꯣ ꯁꯅꯥꯗꯣ ꯑꯩꯒꯤ ꯁꯦꯜꯅ ꯁꯥꯈꯤꯕꯅꯤ ꯏꯅꯝꯃꯅ ꯁꯥꯈꯤꯕ ꯅꯠꯇꯦ ꯁꯅꯥ ꯂꯤꯀꯣꯟꯗ ꯆꯣꯞꯄ ꯂꯥꯏꯖ ꯅꯠꯇꯦ ꯊꯥꯔꯤꯛ ꯅꯪ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯑꯉꯥꯡꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯈꯔ ꯂꯩꯅ ꯋꯥ ꯉꯥꯡꯉꯨ ꯑꯩ ꯅꯍꯥꯟꯈꯩ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯥꯕꯅꯤ ꯁꯅꯥꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯔꯨꯕꯒꯤꯅꯤꯅꯦ ꯏꯅꯝꯃꯅ ꯌꯥꯝ ꯁꯥꯎꯔꯤꯁꯤꯗꯤ ꯏꯅꯝꯃꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯅꯅꯦ ꯅꯋꯥ ꯁꯤꯈ꯭ꯔꯒ ꯍꯜꯂ ꯂꯩꯗꯣ ꯊꯥꯔꯤꯛ ꯂꯥꯏꯖ ꯁꯥꯎꯅ ꯊꯥꯔꯤꯛꯀꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯏꯁ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅꯒ ꯊꯥꯕ ꯅꯪ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ ꯃꯗꯨ ꯐꯥꯎꯕꯅꯦ ꯋꯥꯠꯃꯜꯂꯕꯅꯤ ꯃꯄꯥꯟꯗ ꯃꯌꯥꯝ ꯂꯥꯡꯕ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯄꯥꯔꯤ ꯑꯃꯗꯤ ꯇꯥꯏꯕꯪ ꯊꯣꯔꯛꯂꯦ ꯃꯃꯥꯇꯣꯝꯕꯤꯁꯨ ꯊꯣꯔꯛꯂꯝꯃꯤ ꯇꯥꯏꯕꯪꯅ ꯊꯥꯔꯤꯛ ꯀꯩꯗꯧꯅꯔꯒꯦ ꯃꯄꯥꯟꯗꯁꯨ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯀꯞꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯇꯥꯃꯣ ꯏꯅꯝꯃꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯅꯤꯅꯦ ꯇꯥꯏꯕꯪ ꯉꯛꯅ ꯏꯆꯦ ꯀꯩꯒꯤ ꯅꯆꯟꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯅꯣ ꯂꯥꯏꯖ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯊꯥꯔꯤꯛ ꯑꯗꯨꯃꯛ ꯀꯞꯁꯤꯟꯅꯗꯨꯅ ꯇꯥꯃꯣ ꯑꯩꯅ ꯏꯄꯥꯝ ꯆꯠꯄꯗ ꯅꯍꯥꯟꯋꯥꯏ ꯏꯅꯝꯃꯒꯤ ꯑꯩꯈꯣꯏꯅ ꯁꯥꯕꯤꯈꯤꯕ ꯁꯅꯥꯁꯤꯡꯗꯣ ꯋꯥꯏꯒꯦ ꯍꯥꯏꯔꯨꯕꯒꯤ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯏꯆꯦ ꯃꯗꯨ ꯍꯥꯏꯕꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯑꯉꯥꯡ ꯑꯁꯤꯗ ꯐꯨꯕꯤꯔꯤꯁꯤꯕꯣ ꯏꯆꯦꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯖꯥꯠꯅꯤꯅ ꯄꯥꯔꯤꯅ ꯂꯥꯏꯖ ꯅꯪꯕꯨ ꯀꯣꯛꯄꯤꯈꯣ ꯌꯥꯗ꯭ꯔꯣ ꯂꯥꯏꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯊꯥꯆꯧ ꯅꯥꯎ ꯃꯆꯟ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯇꯝꯈꯤꯕ ꯄꯣꯠꯄꯨ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯊꯧꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯆꯠꯈ꯭ꯔꯒꯦ ꯂꯥꯏꯖ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯅꯨꯄꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯤꯍꯟꯅꯤꯡꯕ ꯀꯅꯥꯅ ꯌꯥꯎꯕꯒꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅꯤꯡꯕꯕꯨ ꯀꯅꯥ ꯌꯥꯎꯕꯒꯦ ꯂꯥꯏꯖ ꯊꯥꯔꯤꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃꯒꯤ ꯊꯥꯔꯤꯛ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ ꯊꯥꯔꯤꯛ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯔꯥꯏꯕꯛ ꯐꯕꯤ ꯑꯣꯏꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯈꯤꯕ ꯃꯇꯝꯗ ꯏꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯒꯦ ꯈꯟꯅ ꯌꯨꯝ ꯄꯥꯟꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯁꯤꯕꯨ ꯑꯩꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ꯭ꯔꯣ ꯅꯈꯣꯏ ꯀꯅꯥꯅꯗꯤ ꯃꯁꯦ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯈꯪꯂꯨ ꯑꯩꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯏꯆꯥꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯦ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯀꯅꯥꯅ ꯄꯥꯝꯅꯕꯒꯦ ꯀꯅꯥꯅꯁꯨ ꯄꯥꯝꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝꯁꯨ ꯑꯣꯏꯕ
Halakpi ꯑꯩꯈꯣꯏꯁꯦ ꯍꯤꯡꯕꯗ ꯌꯥꯝ ꯂꯨꯔꯝꯃꯦ ꯇꯥꯆꯧ ꯑꯩꯅ ꯋꯥꯔꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯈꯟꯈꯤ ꯑꯩ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯄꯥꯝ ꯂꯩꯔꯤ ꯑꯩꯒꯤ ꯏꯃꯥ ꯂꯩꯔꯤ ꯑꯩꯒꯤ ꯇꯥꯆꯧ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥ ꯏꯅꯝꯃ ꯏꯆꯟꯅꯨꯄꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯩꯒꯤꯗꯃꯛꯇ ꯂꯩꯔꯤꯀꯣ ꯈꯟꯅ ꯑꯩꯅ ꯍꯔꯥꯎꯖꯈꯤ ꯃꯝꯁꯤꯜꯂꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯉꯥꯜ ꯑꯃ ꯐꯪꯕꯒꯨꯝꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯩꯅ ꯁꯥꯒꯠꯄ ꯈꯛ ꯑꯣꯏꯔꯝꯂꯦ ꯃꯤꯅ ꯍꯥꯏꯅꯕ ꯅꯤꯡꯉꯣꯜꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯦ ꯏꯕꯨꯡꯒꯤ ꯂꯥꯏꯖꯥ ꯇꯥꯆꯧꯅ ꯅꯆꯟꯒꯤ ꯃꯐꯝꯗ ꯄꯤꯔꯝꯕ ꯃꯤꯅꯨꯡꯁꯤ ꯏꯅꯝꯃꯅ ꯄꯤꯕꯤꯔꯝꯕ ꯃꯤꯅꯨꯡꯁꯤ ꯅꯥꯎ ꯅꯪꯅ ꯄꯤꯔꯝꯕ ꯃꯤꯅꯨꯡꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯝꯕ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕꯗꯣ ꯑꯩꯅ ꯍꯜꯂꯛꯄꯤ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯖꯥ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ इनम्मा अने इमुंग असिगी फत्तनब करी तौख्रबगे इनम्मगी इज्जत सोकपा याबा अने कई तौख्रगे थारे इनम्मने नंगी करी मांगननब तौख्रबगे करिगिनो नखोइने आइबु मितोप अमगुमने खलिबा आइबु नुसिबा गमजिबा करिगिनो आइगी हलकपि हाइबा मिथोल असिना इमुंग असिगी इज्जत मांगहनबा ओइरबदि आई युमसिबु थादोकलगा चटख्रगे अदुबु इनम्मा नुपा अमतना हलकपि अमता हलकपि हाइना हाइदबने नुपीना नुपी मसेन अवाबा पीबसे तोकलसे नुपीना नुपीबु नोकनबा नुपीना नुपीबु हंथना येंबा तौनरिबा खुदिंगमक असे नुपीना गाक्तने अखोय मसेल खक नुपी मसेल खक अवाबा पीनबने ममा तोंबीदो तपना वांगांगलकलमे अचौबा अतोनबा इमागी मितदी नखोयसे अमता ओइना ओइ इचा निंगोल हाइबा लैते इचा पीबा हाइबा लैते येंगोय नखोयदे इमाना हाइगदबदी युम कई पानरे अखोय तोंगान तोंगाले खनबा वाखल अदो यादे मतम पुमनमक्ता अखोय अमतनी हाइबा वाखल असे लेगदबने चेकता चेक्सलकलब लूदा लूसिलकलब कांदा नखोय नचिननाव नतना कनासु लैरोय इचिल इनावदगी हेनबा कनासु लैतबने अचौबा नंगना खुदोंग थिबा नंगलब कांदा ननाव नुपा नतना कनासु चोंथोरओय अदुगा तोंबा नंगना खुदोंग थिबा नंगलब मतमदा नंगिने हाइना नयाम्बसे नतना कनाना चोंथोकपिरकनी अदुगुमना नखोय अनि नतना इचा लाइजगी कना लैरिबगे मराइबक थीरेबि इचासे नखोयने येंगसिनफम थोक्तब्रो महाक मराइबक थीरे हलकपिनी हाइना इंथोकलगा थमख्रसे हाइरिब्रो मागिदमक मपामलमदमसे नतना अतोप चंगजफम लैरिब्रा युमसिसु महाकी युमनी करिगी माबु मितोप अमा ओइना खल्लिबनो इचागी पुंसीसे माना ओइनिंगदुना ओइब्रा नखोयगिसु नचन्नी नचेनी अदुबु मिनुंगसी खजिक्तंग ओइरबसु इचा लाइजदा उत्फम थोक्तब्रा अमरोमददि मतम पुंबदा इचा लाइजगी वाखल नुंगाइनबा होटनागदबने अदुबु अइखोयदि माबु हेना वाहननबा सिल्ले अचौबा नचल लाइजना नंगी हेक नरेम खाकी नचनुपीनी अतोंबा नंगसु चप माने नखोय मितोप अमता नटनादे नुंसीनबा हाइबसिदगी हेनबा कैसु लैतबने अइखोयना हयेंग सिरगा इंखोल पैसा मयामसे पुरगा चटपा यागदबा नते हयेंग अइखोयना सिख्रगा अमुक हलकलगा नुंसीनना लैगे हाइबा यारोय हयेंग वाय इमाना सिख्रगा नखोय अमुक इमा कौबा यागदौरिब्रा अइबु अमुक हलकपा यागदौरिब्रो अदुना हिंगलिबा अतेनबा मतम खरा असिदा अरै लैता तानादुना नचिन ननाव नुंसीनना लैगदबने सनारे ममितगी मपे इरा चेंदुना इमा अहेन पापा ओइजब थीबना मरम ओइरगा नमौना तौहैदबा मयाम अमा तौखिबदो नमौबु गाक्पियु नुंसीनबा हाइबसिदगी हेनबा कैसु लैरमद्रे हलकपिबु नोकनरुबा अइसे नुपी ओइरमने अइसे नुपीनी हाइना काउथोकलुरे इमा इनम्मगी लाइजा इनम्मा नंगोंदा सोइख्रे युमसे नंगिसु युमने थारिकना इनम्मा अफंगमी ननावनी खंदुना अइबुसु गाक्पियु इनम्मदा हलकपिनी हाइना नोकनरुबा हलकपि हाइबा मिंथोलसे अइंगोंदसु फंगलोय हाइनिंगाय लैतिये पारी लाइजागी मनाक्ता चंगसिंदुना इबुंगी लाइजा ताचौना इचलबु खरा मिराइख्रे मधुमकना ताचौना नंगबु नुंसीदबदि नते ngasi haiba numit asidagi awawa wakal khandana nungaina layu
ꯏꯆꯜꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅ ꯏꯆꯜꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯅꯕ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯥꯆꯧꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯏꯆꯟꯒꯤ ꯃꯐꯝꯗ ꯀꯅꯥꯝꯇꯅ ꯑꯊꯤꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯍꯜꯂꯣꯏ꯫ ꯇꯥꯆꯧꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅꯤ ꯅꯆꯜ ꯑꯩꯅ ꯄꯥꯝꯖꯕ꯫ ꯇꯥꯏꯕꯪ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯆꯦ, ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯡꯍꯟꯒꯨꯝꯁꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯆꯦꯅ ꯅꯧꯄꯥꯒꯤ ꯑꯁꯣꯏꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨ꯫ ꯏꯆꯦꯒꯤ ꯇꯥꯏꯕꯪ꯫ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯀꯞꯄꯤ꯫ ꯄꯥꯔꯤꯅ, ꯏꯃꯥ, ꯀꯔꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤꯕꯅꯣ? ꯑꯆꯧꯕ, ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯥ ꯂꯥꯏꯖꯒꯤ ꯈꯟꯕꯗ ꯏꯃꯥ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯕꯅꯤ꯫ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟꯗ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯟꯕꯗ ꯏꯃꯥ ꯌꯥꯝꯅ ꯋꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯆꯥꯁꯤꯡꯒꯤ ꯃꯇꯧ ꯎꯕꯗ ꯏꯃꯥꯅ ꯋꯥꯔꯝꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯀꯣꯛꯂꯦ꯫ ꯏꯃꯥ, ꯏꯆꯟ ꯂꯥꯏꯖꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯔꯣꯏ ꯏꯃꯥ꯫